ngasi phongkhiba tongan tongan manipuri si phongsingi maroibi ipausing myamna thamjigi ahanmada sanalaiba pauksi khungasaraga kabui khul singni yu sungbagi sang hanthare sakpa khul singi yuna manipur singthungle miyamna pamba watpa madi awaba kya mayuknabana yu sung hantarakpani ngallinge matamdagi manipurgi manungda laidiba kabui furupki khul ayamada yu thongduna yonba madi nat ki sanabi wen sizinabagi masak ado hausi ohongba kya lakpuri hausi kabui khul ayamada yu masana thongzaduna yonbagi sang yamna hanthare yu yolabasu tuan tuan mapamna laidiba sakpa khulgi yu singna mud chilaga yonabagi sang khalakli pauksi isina manipurgi tampaki mapamda laibi yu sungba madi yonba kakhulong ragailong Mujikhul, Ramji, Sangaipur, Kabuikhul, Kaikhu, Kaisamthong, Kabuikhul na sing mapam sing na satuna yingsiluba matamnasu Shakmai Phayeng Andro, Tarel Pokpi, Kurukul na singba Sakkhul singdigi sungba yu kaya marangkai na thamduna yolamba thinaki yu sungdaba imung kaya dasu atopa miyoi singdigi yu lawduna yonari loinana Kabuikhul sing asida yungang Indian Smith Foreign Liquor na singba kaya su marangkai na thamduna yonba yauri Impal dagi panglap laptana laiba yu sungba madi yonbagi thabak sathariba kabui phurupki miyoy mana pauksi asida hai mana laidiba khul asida khul asimaktada sungjaba yu amadi atopa mafam singdagi puraklaga yu yonba kaya yauri mamangai matamdadi khulgi yumthong mayamada masana sungjaba yu tamak yonarami matamgi hongba amadi mafam sing asida lakliba miyoy sing apambagi matungina khulda sungnariba yu asi pama wanaba yawba kaya thengnabadagi atopa sakpa khul singdagi purakpa yu amadi Indian Smith Foreign Liquor sing asi yonarakpagi asu marama mohali adumanama khul sing asida masana sungjaba yu khakta yonduna lainaba imungsu yawdabadi nati yu sungba ibisi matam yamna sangmaga loinana awaba kya mayuknadaba nati kalen tha matamdadi yu sungbasi hen awaboi maijau thaduna yu si thongadabigi mahut atopa mafam singdagi lauraga senong khara phangduna yonban hena phai khanba kaya su laitaba nati haiki kabui khul singda yu sungbagi matangda honglakliba masak sing asigi matangda kabui mothers association gi general secretary Ranjita Golmaina pauksi sida hai haujiki matamda ahongma kya malem sida lakliba ngalingagi matamdadi khulda laidiba yumthong samada sama yu thongduna yonbagi thabak sing chatharami ahongba lakliba sing asigi saruk am oina manipur da laidiba kabui khul sing yumthong ayamba yu sungba lemnakhre masi matamgi ahongba na ohelapani kabui khul sing asida haujikti tungan ba manipur gi mafamda laidiba sakpa khul sing digi purakpa yungo kaya gari lot puraktuna supply tawbagi sanbilai kabui khul sing asida sanglakliba customer sing gi marakta khul gi yudi sami kathi manam nammi haiba kaya yawdaba nati ma asiguma maram kaya sin atop mafamdagi purakpa yu sing yolanabagi maram hoi asiguma sing asi laibana khul gi yu sing asi hatkhinabagi lambi hoi makoina piklingai matamdagi thengnarakpa madi tahawbada khul gi yu sammi haina miyamna ngangnai atopa mafamda sungliba yu sing asi chemical yawba yawdabagi dikhangdre miyamna pamnabagi sangni wangna lei masima oiduna su kabui khul punamakta ngasi phawba mamangai digi satnarakpa yu sungbagi satnabi asi lengdana lairi yumthong ama ani khakta oirabasu yu adumak sungli akhang mamiyoi singnadi samlabasu kathi manam namlabasu khulgi yu singasi pamna sijinabagi phibam su lei haina phungdoki kaisamthong khulda sang naina sangba tel haiba ko miyoy mana pauksi sida hai khulda phangnibi yu singasi mayak sambana maramoiraga yamna hena thaksinba mathaktai tuan ba sakpa khulda phangnibi yu singasi kharadang thakpada nisa pali sakpa khul singaduda satuna thakke khalabasu lam lapagi khudong sadaba leibana imphala akoibada leidiba khul singasida sanglaga sejinabani state asi dry state oirabasu khul singasida di custom ga mari leinana yu sungge yaba leiba maramna miyoi kyana yu thakpa adumak paksana sanani sangnari marak ta police na phaba laklabasu ayama matamdari yu thakpigi yamna mafam saba moiri masigi sumathakta sana thaknaba sa nga sing marang kaina phangba maramna yu thakpa miyoi singna yamna pamdaba mafam oiribani aduba imphal gi akoibada laidiba khul sing asida masana sungjaba yu sing adudigi phayeng sikmai andro tarel pokpi laimaramna singba sakpa khul sing asida sungmu yu sing asina matik mayai leiba manba madi packaging na singma ningthina tarakpa maramna haujiki na sing asina de asigumba sakpa khul gi yu sing asina hena pamna khul sing da siznare masina maram oiraga khul sing asida yu sunggi sang asi hantaraki boigani hairena pawsna makhatana phungdorakli makasa tarakpoina atopa pawman urban local body gi lottery da sarangna bathokre ULB gi mikul November gi tarada pangthoklaba yai
Imphal Municipal Corporation amasung Urban Local Body ULB kunga taruki mikhalga mari lainana ST AC nupi singi reservation mari lainana mahut department sinduna Zemahol pangthokiba lottery da saranga bathokre pauksisina phang pauna hai ngasi nungthil pung baro makhairam taba matamda Imphal Municipal Corporation gi manungsana leiba ward number 1 21 amasung 22 gi lottery tawrakpada hairiba ward singa CST gi lottery tawbu yaroi haidana ward singa duda leiriba mifam adur yaukhiba miyoi singa ningai taw horaki corporation asigi makhada Ward number 5 amasum 19 di hanana ST gi reserve seat oikrabani lemhoriba ward taru haibadi ward number 1 21 22 24 25 amasum 26 asi ST seat kidam ngasi lottery pangthokani hairiba ward sing asi circle wise ahumlak ward kadabani handa kisiga ahumlak subu ena lottery tawgadabani adubu ward number 1 21 amasum 22 dagi saruk yakhiba miyesina lottery tawbu yaroi lottery dagi hairiba ward sing asi lokthokadabani haina irang sagalakani Irang thokpa aduda SDPO Imphal West M Sudhir Kumar na lusingbo police team amana irang hauriba sing laksinbaga loinana makhatana irang thokondana ba lottery edu pangthoki loinana ward number 26 ta ST gi seat oina reserve thoki loinana lem hauriba seat manga adu general gi seat ta hore ngasi gi lottery edu ga mari lainana Commissioner Mahut M. Zoyna Paumising Hai, Imphal Municipal Corporation Musum Urban Local Budi Kungataru Chemical Gamari Lainana, STAC Masunupi Shit Reservation Gamari Lainana, ZM Hold Stakeholders in Political Party Meeting Musum, Mashita Interest Bamia Sinasar Gadana Lottery Pantopani. Lottery edu pangthokningeda pau phaunadabadagi sarangna bakra leiraba sumadu yanaraba matung lottery edu lusinkre loinana IMC amasum ULP Kungataruki shit reservation taunabiki lottery mapung phana lusin bangamkre mikhalasi lakliba November 10 aduwaira pangthoklaba yai ST gi seat adu ward number kungataruk ta takre nupigi shit reservation adugi IMC gi di hanana lepthokrabani haina supausna phungdorakli atopa paw madanamo hairok ta yum amal lut tawkre Hairok Police Station gi manung sana leiba Hairok Part 1 haitu pok pida leiba yumama ngasi nungtul pungamaram tarak pada sakang nabasing lut tawdana sana lupa amasum sial pukredi mafam dirigi phangma pauna yumadu sai humfuga mangarum suraba halamaga maki nupi ga loinana mamau nupi rimaga makhoi hum khakmak leibani masa nupa du Rajasthan thabak tawgi yumda leite mamingna thoksom zaidip kawi ahu matai manawani du Hairok kabu leikai da usop Saba Saluraga, Mayum the Halakpada Maunupidu, Kauba Taramde, Karita Yorabano Haiduna, Ying Lubuda, Saksang Mea the Leiba, Amangsang da Makhong Makhut Punsilaga, Wakal Tadan Lematinaki, Kudak the Manak Pada Lemamia, Shinkokshin Nupi, the Tobal to Hospital Potki, Nupidu Numidang Power, Ningtina Wari Sanavayadri, Makana Gumana Wakal Mahana Hidak Tarambayavi Utopale. Thaudo du gimatang Hairok Police Station FIR malakotkre tungna Thobal Women Police Station case du sinakre nupi du Rims Hospital makatana layengna papukre ari atopa paw manamo asibak sang phangle Imphal Police Station konba North AOC gi MPSC gate manak tangana numidang pung 3:30 tab matamda nupa magi asibak sang ta aduna leramle Police gi phangma pawda sibak sang du masak maming khang mangamdri phut mangarum wangi kulai kusu oi hangama palamadi higo masugi arang ba furisili miye du masak maming khangdokna ba madi postmortem gi dama Imphal Police Station gi timamana lakhatlaga rims gi mokta thamkrari makasa tarak poina to papaw mna hingsa bagi ningthaura ban gi makok tara do loina mak mai sak tana thamlamba gi dama Sadiskar Clark Sarak pikre Sadisar ki damtari da sehara thorom manungda raban mitam gi makok tara do loina mak mai thadok tana thamlamba gi dama damtari civic body gi employee ama thabak gi suspend tokre amas official mari da sokos noticing thokre damtari gi Ramlila Maidan October 5 pangthokiba raban mai thabagi thaudo dugi picture sing le hingsa bagi ningthau dugi samsing adudi maina saktuna ut walabasu makok sing adudi karimata phibam kaidana lehobudoli Sahigi Durga Puja Festival ga aroibada phatabagi mathakta aphabana mai pa ye haibadu khudam moinaba lebas gi mafam kaya da raban gi mitam sing mai thaba da sihara natragana Vijaya Das ni pangthoi Damtari da raban mitam mai thabagi thabodu mafamdugi civic modi eduna sinkibani da sihara thoramandugi matungda Damtari Municipal Corporation DNC eduna Clark Rajendra Yadapu raban mitam savada magi thauksha khidaba dugidama suspension order tokhi The Sehara Celebration 2022 gidama raban gi mitam savada Mr Yadav
assistant grade 3 na sathina thausa ki tamasum DMC gi izat mangan ki haina suspension order duna ki Mr. Yadav suspend toroba matungda samartha ran singa ko ba atopa employee madama ki thawadu puan kri haina DMC du gi executive engineers Rajesh Padamwan haiki masida sunatana watho wasigi matang na makoi pakum karino haina DMC dun official mari assistant engineer Bijoy Mehra amasum sub engineer sing Lomas Dewangar Kamles Thakuram sum Kamta Nagendra Sokos noticing to keep Raban Mitamadugi Makok Taradu Sumna Sadabadigi Maisa Kidabani Haina Municipal Operation Dun Haiki Haidin Spouse Makatana Fundurakli Makasa Tarakpon Huyelan Powder Topamarubi Pauks Mamna Tamsigi Lengana you legalized over the Tawai out of the excise department di Sirum the room Hinglamle Senda post Satreka Taruki Manunda post Songaga Marfgumatu Hanglamle you yon Yara Brahid and Hanglapigi Kumbada Awaboy excise office Tramapan Gimanuna Kuntragamatudi Lanai Miogi Yum Wire Salairamde Manipur Lengana Mamang Tagi Kunda Fam Kiba Cabinet Mi Pamda Upper use Mamadi Yungang Yun Madahana Digi Lera Kiba Timusin Kumto Hanana Warep Lokrabusu Warep Sigimatung in Ayaba Pirakura Haking Namato Pangtoka Doriba Excise Department di Shirum Narum Hindun Leramle Leiba Miam Gitamuktani Haidun Lengana Lokipu Warep Sigimatung in a Kariguma Tabako on Torotuna Sanaba Horakpada Marueba Arangpam Oigadoriba Manipur Excise Department Gi Pibam Kari Pibam the Leirabagi Haiduna Ying Shuluba Dadi Pongning Nungshin Oiba Pibamda Loshangasi Maming Tegi Wena Leramle Department Asigi Sanction Post Asi Sorana Satreka Taruk Romni Haina Loshangasi Deputy Superintendent Kumanjau Romain Fundurakli Mang Hai Excise Department in the Monk Ladiba Sanction Post Satreka Tarushigi Manung House Hangdun Ladiba posting Masina Songaga Marfu Maturomni Ministerial Staff Sing Yora Puna Post Satreka Taruk Legatavada House Loshangasi Wena Lady Ministerial Staff Sing Yora Punista Samaga Kungataruk Rom the Mangai Hairi Maramis Lengana Yusung Mamasum Yungang Yun Madayaba Pinabigi Warep Lokiba Numitudagina House of Power Manipur Tunga Mapam Sinagi telephone mobile Kutanga Yu Yun Mayara Brahai and Lushangas Hanarki Wong Singi Pakumpi with the Awaba Moy de Harry Deputy Superintendent Makatana High Excise Department Gi Marueba Circle of Hum Kaidok to Lady Circle Singer Impal Tabalmus Businesspur Circle Circle of Masigi Wena Upon Office Kuntragama Palevi Mununda Office Nipan Katum Lengaki Building da Lazaraga Lemhoribo Office Kuntragama Tudi House of Power Lanai Mui Singi Yumda Tagi Awaimal Peter Salai Maram's Loishing a master line begi the Makta Migi Yumda Wire Galabidigi, Awaiman Piba to seal in a Sadin Tori, Langana Piba, Mapamda, House Lady be excise office singer Duna, Impal, Sikmai, Lamlai, Zeribam, Bisnupur, Tawal, Moirangamadi, Yari Ponusumani, Adu House Hosuma, Loishing a Sigi Hangdun Lady posting na, Deputy Superintendent Mari, Inspector Nifugamanga, Sub Inspector Marfugamari, Assistant Sub Inspector Marfugataru. Amasum Constable Sahunga Marfuni, Masigi Matakta UDC Mari, LDC Tara, Stenographer Grade 3 Ama, Mali Ama, Sakwidar Ama Masum Driver Mari Ahangba posting lady. Sanction the post at Rekatar Usigi Manunda, Hang Liva post on Waga Marfugamatu Sigi Manunda, Luenama, mention Bidrabusu Tangai for the post and Nigi, Kairum Dama Oirabusu, Louduna mention Binaba Mari, never authority the Ayibasirol Piduna, hides a keeper like ready. Manipur Excise Department Gumba also pollution as the Supnatagi Gari Mangak lady. Gari Manga Sigimanung Anina, Commissioner Amadi Assistant Commissioner Sizinakraga, Lemo River Gari Ahumna, Matamatamgi Nangna Nangnaba, Uru Laidun Sizinari, Marutu Gypsy Ama, Bolero Amadi, Sizinava Yara Duna Lerakliaki. Maru in Excise Department gi main power asukimatik ward panamaram oiradun lenga thamniba revenue gi target adu yauna bo hona bada khudong sa taba mayu nari hainasu Deputy Superintendent asina pausi sida phongduraki amaramda Manipur Excise Department amathauta staff masingi manungda ayamba saruk singwa alabasu kharakhak leizari bi staff sing asina sali bisai ing singani kungani thuki April dagi horaga mamang thagi September fawbada yu dagi revenue oina lupa lakni fuga lising taragani thuki sanipan ga yankai khongat pangam khiyadi Maruina, Hokibe April Thada revenue and Lupa, Laktaruka listing Kuntragani Twiga, Sanirom Kongat Pangamki, May Thadana Lupa, Laktaruka listing Yakaimaga, Samapan, Zun Thadana Lupa, Laktaruka listing Humdraga Mari, Amasum Zulai Dana, Lupa, Laktaruka listing Marfukatreka Satruka Yankai, Augustana Lupa, Laktaruka listing Marfu Matugasani Amadi, September Lupa, Laktaruka listing Marfu Matuiga, Samapalom, Kongal Hedi.
senpamsing asi revenue oina khongatpa ngamkhibagi mathakta Manipurda deploy toriba Army Assam Rifles personnel singna thaknaba Indian made foreign liquor IMFL amadi beer na singu pushilapagi permit pidaba hawkibe April dagi mamang thagi September phawbada rupa crore taret ka lakh humfuga mariga lising marfuga nithuga samaga hundraga hundoi rongi senpamsu revenue oina kanba ngamkhi haidi aduga masing yamjadrabasu loising asigi personal singna hawkiba tha tarukta mari leinaba se sang yaudana yonba madi puramba yungau country liquor liter lising taraga mangaga satrikani fuguma thakhi aduga Indian made foreign liquor na liter lising aniga satruka kuntraga nipan fogalaga beer na liter lising amaga satruka kun fogat pangam ki hanis pauksi sida phungdraki adumaina ma Manipur lenga ki makhata leiriba Manipur Excise Department sigi sanction na post masing su na thambiraba amasum matam ngasuna ba gari sing masing sudraba phawbada khara hengat hanbiraga loinana loising asigi masalusang sing migi awaiba yumna office hangmagi mutta lengana lampi biduna amasum infrastructure sing semgat biduna matam gusuna bu loising am henbirabadi loising asina lengakta kahanma ngamniba revenue gi senpham sing kharadang oirabasu hengat hanma ngamai oithokpa leiri han spali amaromdana home guard ki thani gi tulok piramdre lenga ki home department ki makhada leriba police department ki tuan ba unit singi personal singa samana nongmada pung kunga mari round the clock khulai paiba amasum pai da yauna mathau pangthurak liba Manipur home guards personal punamaki tolop thani gi piramdre mapung phaba uniform service ama oiraglaba home guard personal singi kusuman duty allowance sing lengana pithoklamda bigi matangna Manipur home guards employees welfare association imphal gi makok thongba lusingba maga sanakiba wari da mang hai home guard singi tolop pithurak tribasi mamang tha August amasum September gini masigi marueba maram sapsana khangdi lenga ki mari lenaba authority nasu haibiratuna khangan birakpa leiti adubu home guard personnel singa sigi thagi kusumal phangnabagi approval lawba sanction tawba amasum sel kaithokpana singbagi thabak tawgadaba drawing and disbursing officer DDO gi thabak pangthorakiba commandant service tagi suspend tawduna thamkhibana home guard personnel singi tolop saba yauna duty allowance ka mari lenaba thabak thoram sing sapleptuna lairakhibane hadi Manipur gi maru oiba sahi gi amukhakhtang thokpa harau kumai singi manungda Diwali amadi ningol sakaubana singbagi thoram sing mathang leirakpana lenga ki mekedi gi home guard personnel singi mamang tha August amasum September gi yauna salibu October tha si phawa konsilaga tangai phadana leibaki kumai sing asigidam yengbiraga tha hum gi kusumal tolop pithokpinaba home gi thabak supuri vice minister na athuba matamda thabak paikhat piraklabadi home guard personnel singi thauna nahounana hapaga pangkhak oigane heraki association gi makok thongbu lusingbaduna phongdorakibada home guard personnel singna tha ani tolop phanglaktabigi mathakta saliba tha sidi Diwali masum ningol chakobigi kumai pangthokadoribana tha ahungi puna tolop pithokpinaba ngasimak chief minister address tawduna aiba haiza sirol ama pisingkhre hadi sirol asigi pakum ngasi numidang phawbudadi phangmangam khidi adomoina chief minister gi makedi gi pungkun gi marigi mathau pangthok sari bo home guard personnel singda minungsi utpibaga loinana pithoktana leirakliba tha ani gi yauna saliba tha asigi tolop kumai sing sigi mangoinana pithokpina ba pungning singsilakhi Makasa tarakpoina to perform you legalize October 3 da asoba khongjang sangsilagani Manipur bu dry stine lakthokuna leidingai gi serekte you legalize tono blorokliba khongthang athuba matamda handokadabane masum laingakna miyam marakta conflict wale haina lauragani haiba wafam phongdoktuna nimpal uripok masaluisang sinduna ngasi uripok takhelamap laikai club mamangna wakat mifam phamkre protest asida saruk yakibi Soraisam Santile mena fungdo kibida lengana sa tharakliba lalong asi yu sungbu pamba kangbuga yu sungbu yadi haiba kangbuga gi marakta lan tawhonanawa thokselni Manipur ing sikpa masum leita abama oidibra hangladuna thawong asi tawbiganu haiki income tan mai bis yu natraga so atopa pambai yamna leiri haiduna ngasidi work culture da ko thadabiyu Mamangdagi haijaduna laklaba Manipurda ikang thokpadagi labukta laikrak satuna lairibani lengangna asan ba miyeng thamduna matam watlingaidigi iram kholam phajana simbiduna ising botlandana ba har marang kaina phangalabadi lawmi singi thawai happy bithokani mamang thakta har marang kaina phanglame du bahujikti phangdre har thiba matamda su mangale income lakadabadi phajana yingsin bidre haiduna white paper puthoktrabadi thasigi tarada asoba khongjang changsilagan henis pungdoki Makasa truck poina to papawmana khamduna leiba truck ta thomjinbadagi miyom siri Assam gi manungsan Guwahati gi Sonapur area da
khongjel yangna thorakhiba car ama khamduna leiba truck amada thomjinbagi thaudokta car adu tonglakhiba miyo hum sikre haina police ki paw man hairi police ki paw gi matungina thaudo asi Sonapur area da leiba najir khatta thokibani national highway kuntraga tereta khongjel yangna thorakhiba car sin highway gi nakal da khamduna leiba truck amada thomjinki thaudo adu car adu tonglakhiba miyo hum sikibani leibak thiba thaudo asida leikidraba miyo singa duna tonglakhiba car gi number na AS01 BS9714 ni makhoi nagawundagi Guwahati tan thorakibani haidi leibak thiba thaudo adu leikidraba miyo singa dudi Babon Haloi Gautam Bani amasum Subuldas ni haidi Makasa tarak po na pong na pampauk sidi to papaw mana DM University ki maraibak tamangam daba phibam da leiri hapam to po oja sing hapangamdri Manipur yoina asa sauna tawduna Manipur Legislative Assembly na English ngani ga taraga tare ki August 3 da di dana manjur University Bill 2017 pass tawduna English ngani ga taraga ni pan ki August 3 ta ek oina satna dura linkhat kiba dana manjur University hauzik mathau tab staff sing hapangam dara ngamdabana tamangam daba phibam da leiri hadi DM University Act 2017 gi makhada hapkadaba teaching amasum non teaching staff sing hapangamdana university si hauji students college manga gi oza amasum staff sing sijina duna salaidi masina maram oiraga university si atai university singa sangdamnaba ngamdaba maromdom lepsaba ngamdaba gi phibam da leiri pona phamna phama pawgi likun magi matungina hauji university si gi authority amasum university si da hauji sijinari bo oza amadi ata staff sing gi marakta muknaba leibana university gi staff sing si hapangamdana leibani hadi masina maram oiraga english ngani ga kungi December 18 da notification thoktuna university si gi oza marf goni pa lawgi mathau taba DPC pangthokrabasu madugi fal lathopngamdana leiri University asida hauzik faculty oina leidiba oza singi maikedigidi makhoibu university asida absorb tawdribu makai oza launabagi damak pangthukiba DPC asigi phal laukthokpa yaroi haina su demand tawduna leidi haina su pawsna makhatana phongdorakli asigumba sairaksida university asina hauzik leidiba wathu asi lushinbigi mota ngak ki oiba thawongda guest lecturer engage torga mairoi singbu leirik tambiri masigi matak yam angak pamoni university asigi register na ikui dana order ma thoktuna handakta nauna khalaba pre PhD course work power howdriba pre PhD research scholar singbu class hauhanba sina university sigi sabsab sana kanglona du ngak pangamdabana university sistalai bani haiba takli makasa taraponi sel express tige to papom em sugi hanigi lusingbu singi mifam All Manipur Students Unions M Sugi Manung Sayana Kya Lady Lucinaba September Taraganipan M Sugi Hana Taupuram Lucing Busingi Mipam Pangtokuna Mio Mangana Sava Fact Finding Committee Massim Krabamatung Amuhana Salibata Sigi Mapan Ayupung Taram Tap Impalgi Gandhi Memorials Hold Hanagi Lucing Busingi Mipam Amuhana Pangtolagani Kumsing English Samapan Humpuga Mangati Hona Matang Taupura Kibelusing Busingi Mipamashina Miamna Sapsaba Warep Amalauduna Lautokani Asiguma Tauramasita Hanagi Lucing Busing Saruk Yabinaba M Sugi Hanagi President T Bagisandra Nangasi GM Hola Pangtopa Pog Mipama Fondorakli Loshilak Puena Topa Pom and Naharolgi Taudang Poxi Digi Lokosarga Tamzage Impal West Atingo Tamkre Impal West Area District Magistrate na CRPC ki section 144 gi makada ating matamkre hairi ba ating basigi matungina area sida miyoi manga amasumasi gi punba mandi mi sibia bu kusukulai sing puraga satok sasin tawbi yaro hadi Impal West District Magistrate na thoki order magi matungina Impal West ki ASP na October 3 da pirakpa report magi matungina Impal West area da santi kai bi yaba miyoi gi punsi amasum lanthum da amanga ta thokpa yaba yauna lalhobu singna Impal area da leiba business community sing the sale gi demand ga mari lainana kian khangan bi thawang sa thare hai bi report lai maram adunu hadiba jaga si da santi ngaknaba miyoi bi punchi musum lanthum amanga ta thoktana ba khudak tagi hadiba khongthang si pekhatpani athing basi gi matungina mari lainaba authority ki aya ba yaudana area si da socio political customary religious objectives natraga entertainment singbigi procession amadi rally na singba hamata satpi yaroi haidi hen spouse na makhatana phongdorakli hausigo ni miam pause matang se sinjarage masum miam pun anau update ngamina se na su channel sigi mekedigi miang famna thamjari